ngasi ayu phone ki batongan tongan ba manipuri se phone singdagi amasum thoki ba thodo wathok singdagi maru oibe I pausin khonga saraga manipur top channel gi maikei digi Miyamna thamjagi ahan bada wall h day manipur da h na laikhidraba miyoi lising tere ka sani pan ga humdra ga ni pan room sukre manipur da ahan boina kumja english singa maga samapan maudra da hiv h positive case thengnakrba matung sai sigi September tha phawbada laina asina maram oiraga laikhidra bamioi lising taret ka sanipan ga humdra ga nipan rom sukre haina Manipur State AIDS Control Society max tagi phangba report na hairi state asigi COVID-19 gi tangkak naiba wave ki akan masai theng mayok narabasu haktinabadigi HIV AIDS sandopagi sang adumak hengalakli tamthiraba laina asibu mapung fana leyeng bangamba vaccine medical science ngasi phaw puthok pungamdri report asigi matung ina sali sai sida state asigi haktinabadigi HIV AIDS sandopagi sang asi sada humfuga mari da leire loinana drug sizinaba syringe punbadagi laina asi sandopagi sang sada kunga manga da leire adubo hairiba si haukiba sai english ingani ga taraga mathuidagina taraga ni thoidadi state asida HIV positive oiba apunba masingi sada yankhai ke tarukta haktinabadagi sandorakpa loinana sada kunthraga mathoina drug sizinabada syringe punbadagi sandopoiri kunja english ngani ga taraga mapangi report ki matung ina india da miyoi lakh kungu humdoi ga point ni phuga mapandi HIV AIDS sagona dun hingli masida sahi taraga manga dagi ni phuga mapan fawgi manungda miyoi da sada 0.22 ni awang nungpo state singi manungdana Mizoram na inkalagliba naha singda AIDS na nabagi sangsada 2.32 oiduna khwaidagi wang HIV AIDS ka sagona ba state ama oiri ani subda Nagaland na sada 0.73 amadi Manipur da sada 0.34 oiduna ahum subda leiri asumna leiba si oina punna yengbadasu Manipur si HIV positive oibigi sang yamna wangbu state ama oiri adumapu haukibe sei tara asida state asida laichet asi sandokpagi sang asi khara makhaidi hantaba thingnari hain spali amasum state asida haujik mi painingai oiraba laichet asi sandokpagi maram asi section thorang yauduna haktinaba in protected sex amadi drug sizinabada yetum syringe punba asina oiri haina pawsna supali atopa paw manamo bot ka khraga imphal lanthum lepsin basing thagalakanu minister singi Miyamna mikhal mai pakhraba imphal lam leituna lanthum lepsilaga quarter da lekhigdaba miyambu hondolamgdaba miyoi sing mihut oina thagat pirakano imphal da makhoina lam leibada aikhoi lepham leiraktre haina minister n birena phongdokre none public ground da pangthokpa nomagoeba BJP gi political conference da wangang laduna minister na hai nongoi pangkap ta kaplamba kaya hauzik India government ke wari sanari blockade toramba singsu halaktuna aikhoi ga pullaga satminari bisni miyam wakhal sumna khanasi hana atopa lambi da satlamba sathiba thabak toramba khulai paiba miyoi kya jail da leiraga mikhal da saruk yaduna India gi politics ta yaukshinarakli haiki magna hai India lengakna rani gaidiliu bu ikai khumna bu utuna nungkaw da ma ki mingda museum ama sanaba sanction toroklabani miyamgi thagatpagi khulaw asi Prime Minister Narendra Modi amadi Home Minister Amit Shah gi nakong yaholasi haken su paushna phungdorakli atopa paw manamo Hill Areas Committee gi members sing lenga ki committee na kawbuda lakhidre Draft Manipur Hill Areas Autonomous District Council Bill 2021 gi matangda laingak na semkiba committee na kawkiba meeting da Hill Areas Committee gi members sing lakhidabada laingak na nuaitaba phone khari hiramasiga mari lainana Manipur lenga ki Additional Chief Secretary TAN Hills ki Letkhogin Hawkif kuna khuyek pi duna thokiba sirul aman hai ngarang nungthil pung ama tapa matamda draft di Manipur Hill Areas Autonomous District Council Bill 2021 yauriba wafam sing khananaba mifam ama secretariat conference hola pangtokhi adumainama yamna lebak thibadi Hill Areas Committee rules ki technical gi oiba wafam da yenglaga meeting aduga mari leinadaba procedure gi oiba wafam puthoraklaga mifam aduda lakhidi laingakna sangsilakliba khongthang asi mapung oina bill asina maram oiraga tholaklibi issue asi punamakna yanaba waroisin ama puraknaba amasum issue asi loisinanaba lokhatpa yaba
khongthangsing laukhotnaba kaukhibani hari panba yabade bill asi khananaba assembly mifam kaunaba demand tawraduna asumna kaukhiba economic blockade luisinanaba wari sanabada laingakna committee ga numit mangani gi manungda mifam kaunaba yanakhibagi matungina ngarangi mifam adu kaukhibani hainasu phongdorakli atopa paw manamo ex minister okram ibobi bel Pikhre masagi senthok ka sanadaba mawong da lanthum paisin ba madi senja thumja ga mari leinana state asigi minister oiramba okram ibobi gi mathakta government of india gi enforcement directorate na lakot khiba case amaga mari leinana ngasi high court of manipur na pr bond lupa lakh ama thian baga loinana bel Pikhre hari hairiba case ECIR number 02 EWZO 2020 adu haukibu kumza English singani kungi March taraga enforcement directorate Guwahati zonal officer na laukthukibani KSSC Vigilance and Anti-Corruption Police Station Manipur na Prevention of Corruption Act 1988 amadi IPC gi section singi makhad lakhotkiba FIR number 5 clause 320 da yumpham oiduna lakhotkibani Vigilance and Anti-Corruption lakhotkiba FIR adugi matungina matamadugi Loktak Development Authority LDA gi chairman su oikiba ex minister LDA gi thabak thoram sing aran mong da satakhi amadi thawong aduna lainga ke asauba senpham manghan khi haina palli FIR aduga mari lainana phangmangam khraba mari lainaba se sang sing da senja thumja satakhi aibigi khudang phangbadagi enforcement directorate na ECIR case adu lakhotkhibani amaramda FIR number 5 clause 3 of 2018 adudagidi ex minister si ko na anticipatory bail pikhiba lekhrabani enforcement directorate ki case adudagi bail pibinaba XCM na tharakhiba petition gi hearing kupna satharaba matungda ngasi high court of manipur na maki security aniga loinana PR bond lupa lakh ama thianduna bail pikibani adumainama court ki ayaba yaudana manipur gi wangbada satanaba case asigi amari leinaba thabak thoram singda yaikhai thingaidana amadi case asigi makha taba investigation da court amadi mari leinaba singna kaurakpa matamda laknaba pauktak pikhi loinana haidibu wafam sing asi indaba tarabadi enforcement director ena court hairakpa amadi order asi kakpasu yagani haina pausna phongdorakli atopa pawmana Hairo amasum 10th thada election ge mari lainana thoningdaba thodok kya thokre Thawal district ki manung sanba Hairo amasum 10th thada taragani thu shubi state assembly election ge mari lainana thoningdaba thodok kya thokre Hairokta phimu setpasingna Congress worker gi yum thugairamle nomai kapsilamle aduga 10th thadana BJP gi imungda namdana Congress ki firal jungsilamba gi wakat mifam phamkhre Pausna hai ngara numidang Hairok Assembly constituency gi manung sanba Hairok ta phimu setpa mamai khum miyoi humphuromna Congress worker na haiba miyoi amagi yum thugairamle numai kapsilamle lupa lakh tara mangarom gi malsang lut tawkhre Hairok part 3 litan wangmada leiba ningthaujam bimol sai yankhai ge mathoi apokpa lekhidraba umor singha gi yumda leibak thiba thaudo du ngara numidang pung mapalom ta abada thokibani thaudo du gi matang na ngasi ayuk ASP Thawal Education Rahobizam amadi additional ASP Sasidanda Soibam Yauna police team ama laktuni yengsinkre police na yumadugi sumangdagi kapthokhraba AK rifles ki maru kayamarum khomgat pagaloinana case amasu lokhre thawdo aduga mari lainana ningthaujam bimol na paumising dai ngarang luhongba amagi podyeng piba nangnaba khara thengna imphal dagi lakpagi lambi yum yoramdaida mamanaba kharana phone taroktuna yumda irang thokle harakpadagi masi amata lesinduna lekhi matamaduna ma ki yum thugairam libasing adu masak khangauba mari mangagi manungda local MLA gi manaw nupa thoksom sanathoi thoksom dhruba amasum tonjam roman yawu ukhi maakna makhatana hai maaki mayumda CCTV camera supan ki adubu phimu setpasing aduna transformer da maimu thatkhibana maramoiduna mamkhibadagi yengbu yakhide aduga CCTV camera amadi monitor su thugairamkhi nakalamaromda thaudo adubu yaningdaba phongdoktuna Hairok part 3 litan wangmagi Miyamna ningthaujam bimol gi konthongda wakat mi phamkhre wakat mi phamaduda bimol gi yum thugaiba serak piyu board ki damak yum kai thugaiba saramsani Miyamda onchinduna saba BJP gi lenga pamjadre Nupida nongmai namlamba yaningde amasum board ki namada lut tawba MLA resign taw haina thaba plate card kya supaki
अतोप अमना वांगजिंग तेंथा एसेंबली कंस्टिट्युएंसी की मनुंग चनबा तेंथा खुल कांग्रेस सौगटपसिंगना बीजेपी सौगटप इमुंग सिंग खन खनदुना कांग्रेस की फिराल युंगसिन बिरे हाइन इलेक्शन कमीशन वोकटख्रे लोइनना वोकट मिफम सुफमख्रे वोकट चिरोल अदु कंस्टिट्युएंसी सिगी पोलिंग स्टेशन नंबर 1 दगी 7 फावगी बीजेपी वोकरसिंगना डिप्यूटी कमिश्नर थौबाल की खुथांगना चीफ इलेक्शन कमिश्नर दा पिसिन खिबनी हाइरि हाइन सु पाउसन मखाताना फोंगदोरखली तेंतकना सनाबगी पावमा वेलेंडिवर 2021 मेसिना रिकॉर्ड ओइना तरेरक सुबा अवार्ड फंख्रे पोटेलसना नुपीगी मना लौख्रे अर्जेंटीना की स्टार प्लेयर रेनल मेसिना मा की ख्वाइदगी नकनबा लंबा ओइखिबा रॉबर्ट लेवेंडोस्की अमसुम क्रिस्टियानो रोनाल्डो माइतीव पिरमलगा रिकॉर्ड ओइना नुपागी वेलेंडिवर अवार्ड लौख्रे अदुगा नुपीगी वेलेंडिवर अवार्ड ना बार्सिलोना अमसुम स्पेन मिडफील्डर एलेक्सिया पुटेलस न फंख्रे हाइना पावमन सुमखाताना फोंदोरखली अतोप पावमना नोंगमय अमदि लेथोट बॉम्ब फारे न्यू कैथल मानवी पुलिस अमदि कुनग मपन सुबा असम राइफल्स की कंबाइन टीम अमन ngasi ayuk pung manga makhairom taba matamda nungjang khulda ZUFJ gi kadar khara leide haba paw phangmudagi mafam adura sangsinduna thibu hum sathabada lup asigi kadar khara di mafam aduragi nanthok tuna senkre adumapo combine team aduna mafam adura leiramba lethot selani 9mm gi pistol ama revolver ama M16 gi kap yariba maru taret amadi 9mm gi kap yariba maru taraga matai fangle thaudu aduga mari leinana new kaithil manri police station case ama lokhotuna thijinba hokre hain spali state sigi wangbara thokpa maruiba pawkhra myamna tentak na thamjage Indo-Pacific region da Pentagon ahenba troops sing deploy tawnaba plan tawba hokre China amasum Russia na hawkiba saikra sida ka henba thabak thawong kya paikhalagriba si matamsa na mayok yaba ngamnaba Pentagon Indo-Pacific region da ahenba US troops sing deploy tawnaba plan tawba hokre haina thajaba yaba report sing na phungdorakli adumainama karamba matamdagi amadi karamba laibak ta US na makhogi troops sing deploy tawgadagi haibigi matangdadi sapsa na khangma ngamdri hari report sing asigi matungina US Defense Department na atopa leibak sing da leiriba makhogi military gi mapangal kangkat hananaba mamang sahidagi khanaba horakhibani maruoina China amasum Russia na makhogi yumthang nariba leibak sing da ka henba thabak thawong kya satharakliba adugi yenglaga makhogi troops sing mapangal hena kangkat hananaba phirep lokhibani hainasu pawsna makhatana phongdorakli atopa pawmana angang marimak apok mapana hatkibo iramba yai haina singnari Los Angeles nupa mana mahakna poksaba masa mari nungmaina kaptuna hatki haibigi maralda police na fazinduna thamkibaga loinena angang mari adugi mabok su miyesina halamba yabigi oithokpa lei haina authority singna phongdorakli laibak thiba thawdo siga mari leinana authority singna phongdokibada nungmaina kaptuna hatkraba angang sing adu masagi sei taragani thogi manungda leiba ngaktini aduga angang sing adugi mabokna sahi yankhai rom sure makoi sing adu kari maram gidama khatkibano haiba haujuk phawbi goinadi sapsana khangmangamdri adubo angang sing adu makoi pokpa mapana hatkibo iramba yai singnabadagi police na fazinduna wangpawngi thabak chathaba hokre thawdo asida senaramba yai singnariba miyesi nongmaigi license cancel tokre amadi karigumba maakna bail da thoki hairabadi $1 million ani bail bond oina thamba mathautari mark security guard ama oina thabak toriba miyamani amaramda thawdo thokriba mafam adugi thangnabada leiba waki zone scope amana phongdorakhibagi matung ina laikhidraba angang sing adugi khwaidigi ahal amaya saitaraga nithoi amasu maki manaunupa Demarcus say mapan ani mahana ayamba matamni school thinbagi thabak tawi angang sing adu yamna phaba madi imungi yamna khanba ngaktani haina spalli amaromdana athingba thamkhraba content sing kakhthabagi damang Russia na Google da fine thenkre technology ga mari leinana Russia amasum US leba ani gi matang na Google's illegal oiba content sing phone ki hain Russia na maral sikhibaga loinana content adu Google na kakhthabagi damang Moscow की कोर्ट अमना Google बु $9,900 की फाइन थियनख्रे हारि हौखिबो अक्टोबर थादा Google ना
Technology Department की matang na US amasum Russia leba ani sangdam na duna yam na lubo wahi wata sizina duna report khara fonglaki report singa duna leba ani ki marakta saye na basing thola ku yayama di Google gi thawong adu illegal oi haina Moscow na phongdo kibaga loina content adu kakthat na ba khan ki adubo Google na content adu kakthat tabagi dama Moscow gi court amana Google bu fine thian kibaga loina khudakta illegal oi ba content adu kakthat na ba khan ki bani Panmayabdi sayesigi October thada Google na phongdokibada Russia na leba aduda leiriba US ki apik technology company sing yauna company kayadagi maram sadana apik senpham sing fine oina khonggatki mamang matamda su Russia na Google da maral kya pisinduna fine sing lobagi thawdok kya hanna thokre haina su phongdorakli atopa paw manamo MSA na state sing UT sing the international passenger sing screening tawnoba khankhre India da thunglaba international passenger sing section screening tawna ba khan kibaga loinana COVID-19 protocol sing December 13 ga matoi fawba sangdokre Union Home Secretary Ajay Balana National Executive Committee gi chairman gi capacity da November 13 ri issue tawba order amagi khuthangda National Ministry singi Secretary singi State Chief Secretary sing amasum UT singi Administrator sing da international arrival punamak section screening amasum testing tawnaba khanki atopa paw manamo Bihar da ngawdong operation tawruba miyoi 15 mamitangle Bihar gi Muzaffarpur da yamdrabada miyoi 15 hospital amada ngawdong operation tawruba matungda mitta akanba infection lakpadagi mit ukidre haina leba popunamita official amana phongdorakli thawdu odu November 19 da city dugi Zuwan Sapra locality de leiba mit ke hospital amada thokibani Muzaffarpur civil surgeon Binoy Kumar Sharma na thawdo du confirm tokhi Sharma na phongdorakpada cataract operation tawruba miyoi 15 mit namada akanba infection lakhi haibisi aikoina khangle housing doctor singna infection leiraba mit lauthoknaba suggestion piri thawdo du akaknaba matamgi manungda thijinduna report ama submit tawnaba district blindness control in charge na makok oiba member ohumgi committee ama CMLA amasum primary phase hospital adugi doctor sing operation gi protocol sing ngakidaba mali asigumba aruba negligence asigi damakta aikoina hospital amasum doctor sing gi mayokta akanbe action lokhatkani haina sarmana phongdoki haina supali amaromdana Goa gi minister sex scandal senare CM na evidence manganana bo honari Congress Goa gi Congress President Girish Saudhankar na leba poponumiti State Cabinet Minister ama maming pandana sex scandal amada CNI haina claim tawkibaga loinana Chief Minister Pramod su masikhangi amasu ma na case asiga mari lainaba evidence manganana bo honari haina maral sikre Panaji da leba party gi headquarters ta pangthopa press conference amada wa ngang laduna Saudhankar na haiki Pramona wathok senaba minister adu numit taraga mangani gi manungda ma ki cabinet gi lauthok ta patarabadi Prime Minister Narendra Modi na December taraga mapanda Goa da laktringai mawoina Congress na public domain da photo amasum WhatsApp sata yumpham oiba evidence fangalagani Saudhankar na haki Goa government ki minister ama sex scandal da senare ma na minister gi streng lana sejinaduna nupi ama sexual harassment pirakli minister ama na mahaki status ama sum power lana sejinaduna nupi ama sexual exploitation tawrabadi madu aruba issue amani photo sing ama sum video da minister du nupi aduga natai sadaba phibam da leibui ma na nupi adu da ngangliba mawong aduna olibadi ma MLA oiba phawba matik sade haibasini ama sum audio du da nupi adu bu karamna sexually exploit tawbagi haibadu taba fangani nupi aduna mahaki right panbada minister aduna aihak minister amani amasum aihak na tawningba thabak kudimak tawbu ngami haina khumki minister aduna nupi aduda abortion gi wa haibada nupi aduna yadi haina state congress president so haki loshilak poina to paw khrana AR gi ambush miraiba ki khut yaw gi khudam phangde haukiba November 13 da Chuchampur district ki Singat subdivision gi manungsanba sakhenda PLA ne ambush tawduna nifuga taruk suba Assam Rifles ki CEO Biplab Tripathi sei nifuga matoi ma ki loina bema sumasa nupa yauna AR gi personal mari hatkiba aduga
Marina aso apa nangan kibagi thaudo du mireibaki khut yawgi khudam phangdi haina Ministry of Home Affairs ki maikei ngasi Lok Sabha da pikiba ayiba pakhum amada phongdokhre. Ministry of Home Affairs ki maikei makhata na haikibada ambush adugi matangda hauzi National Investigation Agency na thijinbagi thabak sathari. Assam Rifles ki Kenboy adu da attack tawrakraba matung thaudo adu da senariba sing phanabagi damak security Force na mafam adugi akoiba jaga sing operation chathaki thaudo adu PLA amasu Manipur Naga People's Friend ki maikei digi IED pokhai halaba matung akan mamong chathaki bi attack amani haina supali atopa pawamana Thobal District ki police na fogat kiba khulai sing ki case NIA da sinagadabani UP AAK Haukiba November ki tang kun gani pa na Thobal District Police na Andro Kendra ki manung sanba Huikap Village tagi fogat kiba yamlabo khulai sing adu makhoi Ani ahumakhi khulai oiroi habigi singnaba leibana asaw asang phamnaiba kyana khut thingjinduna lamkhangda mangkhigadra singnadaba sungamde maramasina lamdamasida santi leinabagi damak case asi NIA da sinabiyu haina the United Progressive Association ki secretary SI Saubna thadurokpa sirolamana phongdorakli sirolasina makhatana hairibadi Andro Kendra sida matam sangna yumlakta numai kapsinbagi thawdo kaya amasu lekrabani Sanglaba matamashida Andro Kendragi Huikap Village asibu Imphal East District Police Andro Police Station matam sangna yengsindana tumina laisinbagi khudam amani yumda sanglamdana thongalagi nomai kapsilambagi thawdoksu laikhrabani adubo handak Thobal District Police team na fagatpa asidi yamna singthaningai oiba khongthang amani amasum khulai sing asi phadringai nomagi mamangna Andro Kendra da intending candidate Lauremam Sanjoy Singagi mayamba Ranjit Mitaigi yambem da leiba yumda numai round kya kapsilambagi complaint tawkhibsu lairibani Andro Kendra asi da lairiba miyoi sing asi nomagi aphang masu nomduna hingba miyoina anambani masida miyoi khrana geng khutpu ama semgatlaga aki akhang thowanduna Kendra asigi praja singbu sasangum tawrakliba asi matam sanglabani ngasidi paliba lengasina asumba pamba santi leba kendra sida miyeng sangbiduna Thobal District Police ki thawong singbu association asigi maikei digi apian ba phongdorakli hanspali atopa pawaman Assam da Maheiloi leader ama miyam hupsinduna phuraga hatkibagi thawdok mari leinana miyoi taraga humdoi fagatkre Assam gi Jorhat town da Maheiloi gi leader ama Miyamna hupsillaga phuduna hatkibagi thawdoka mari leinana miyoi taraga humdoi fare haina police ki pawamana phongdorakli ningthokaba numita Animes Buyen kauba masagi sai kungani pansuraba All Assam Student Union AASU gi leader ama miyoi yangkhai romna saba group amana hupsillaga phuduna hatkibagi thawdok laikhibani Road accident amagi matangna marai taungnarapagi wahauda student leader adu phuduna hatkibani mof aduna Buyan bu attack tawki amadi mof aduna Buyan ga satminariba miyoi ani amada su attack tawki makhoi ahum asina thawrakiba gari amana scooter tongduna lakiba ahal amada thengjilli habigi wa thoka mari leinana khatna senabagi thawdo odu thokibani hainasu pausna pali Assam ki Chief Minister Himanta Biswa Sharma na haikibada Assam Police na thamagi matamgi matungda charge sheet file tawnaba khankhre amasum Chief Minister na haikibada criminal singadu fast track court wayel bisar sathagani hanspali Lushilakpo na tin mapawmana South Africa gi leibak singdagi lam koiba miyoi lising amarom Mumbai da thunglare COVID-19 gi anauba variant detect tawkraba Africa gi leibak singdagi lam koiba miyoi lising amarom hena haukiba thakhairung gi matam sida Mumbai da thunglare haina official report amagi matungina phongdorakli hauju phawbada receive tawkibagi list yawba miyoi samri ga humpu gataru ki manungda lam koiba miyoi samarom gi swab sample sing collect tawri haina Brihan Mumbai Municipal Corporation ki maikei gi phongdorakli Mumbai da thunglaraba miyoi sing adu contact tawbaga loinana makhoi gi health status ki matangda BMC ne inquiry tawri aduma hausikoi di paus matang se lusinjerage amasum patok sakhi bisida suki bulan ki kya yaur sim yamna ngafi gini amasum matam gi maroi bi paus leptuna update picture ki gani su channel sigi maikei gi myam thamjari and thank you